खरा लाउना लोया ममानबा अमगी मयुमदा लागले पाइखोंबदि सोमदा थीबदो ममिंग खक्की यावरिबा हाइबदुनी लेफमदुदि माना हाना खंगी अदुबो मार्शनदा ताक्थोक्ते नुपादुदि मपानगा ngangbगा मकोक पाइदुना फमथादेदा खाक्लबने पाइखोंबसु तबना बाय अइना खनबदा हयिंग नोंगानबा ngaibana phagadrana khalli हयिंग नोंगानबदो ngaibा यारदि ngasai ge suwana thirisha thikidro ichandu pushindana yumda changladi ai ngasi ekoi pabungi khonthi kayam chani madu engangdo phangdo phangkisanu nungai ni bama Martian wakhal ama hojikta tapna lakpagum sutawi paikhomba phat onchinduna ichan ga loya ga mari leinabra paikhomba nang khangbra khangladem ta hairo paikhomba di Martian na git ekta namlakpaduda masado ipapa khalli huran bana makopta napi pa etak thok charakpagum Martian chingnana khangbra haibani aina mi thadoga thianbada phangloidaba leite ichan gi ijat ki khanbagi aina lona thibani loyana ngasai gi phone op thambai maram na kai mana hospital chatkani hai hariduna karamba hospital noi ani ne ingonda ronba madi tawre haibai khangi paikhomba nang khangbra haibani paikhomba khumpham khangde marup ani gi karamba mai kai da lepkadabano makeup sida gyan tade Martian da asengbado hairure loyana mabu warokhrabadi kamdauba aduga Martian da wafam se lotlure mana mi thadoktuna thibada phangdabasu leiroi marup ki marido maram machasti gi damak punsi gi khaibong takhini adubu upai leitraba makeup sidadi Martian gi pambom da paiduna itaw asukoi ba matam se aina nangonda wafam se lotuna lai haibagi aibu warogano loyaga sintagado khangnarakpa koirabani Martian wahai tuda tumin laiki asauba matausu ulakte paikhomba su wangang sinde somdana sintha loyada wa kaya mahairi hayeng iyambong imasi pabong na aise inthok piraklabadi kamai tawni tamacha kai inthok toino nang ne inthok pada haile no yambong gi magundi aini hina muna khangi mana nangse yam nungsizabani phane yamna sauningba leirisu tha phana nangbu saurui khangde aidi nangnaga phabirake hekluna tawdraba yengo nang ai nupi bu luna tawdana kana tawru saino se tamuchana nangse adum luna tawdoini punchigi nangna pamba pamjaba mayamsu aigi nakta leiraga loina tawhandoini loya sintha pakhale khangbana fathabi pakhatkano kigano Shise, mayamna tawnadaba thabak sunati. Ahal lamanna matam khara sauraso, aina fana bashingi. Babangda, aingonda asayam tawjabani. Macha aingonda, aina sumai tawbase, mayam sauning lamni. Nang adugumba mayamdo, sum khala leiradi kamai tawdoino. Aina tawrise. Yam soirena nangna khanboiradi. Ai babanga Martian gada phazana haijagi. Nangbu yumda thilagi. Adugi matungdi. Aishu nangonda wama phau haira aroi Sintha loya do sengna nungai khidrobai khanduna makhong ani do phamungda thangalakduna nupadu ki tampakta makok do tapna mon khangna duna hip tharakle tamacha sauganoba aido sumba khatpagi tawbani aina soibani wasani yadaba angangse nampu sapu tawraga pubirakpage isana yadradi koilaw lawramoidro Isaniya baini laudana tumin inaraise haying na saniya di na kumaadi nabong na ise adum ngagda thang thamkrani Isaniya na ay natamochase pharaga chenbani na kumladi yaba natro loya hoji khaktada nokphetawri somdana kamdawri chanudo tomthinga phone da wari tawri chanuna mainu padudi mangondai kharadi ahaneba Adoiraso laishihen bida yam luna tawbi haye nangsu aina mayam luna tawthodi yaba natro ado nangdi aise he mirai biram tawba do malibo mirai roida kaigi mirai doino thamoi de chaina phangbagi awaba khanglaba aina kaigi muk nangonda chaina pidoino haujik sumabu nungshiribra kawba ngamdri baba kana da bo hang hanglaga nasana nasabu kokji khanaba shinjagano Angawi, aina sohana hariduni, amuk sohaige. Aina mabu nungshidabaduna, nakalamada thamkraga.
ꯃꯥꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ ꯆꯅꯨꯁꯨ ꯋꯥꯍꯩꯗꯨꯅ ꯄꯦꯟꯊꯣꯛꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯔꯨꯞꯇꯨꯒꯤ ꯃꯐꯝ ꯂꯩ ꯈꯪꯅ ꯈꯪꯅ ꯃꯁꯥꯅ ꯌꯥꯅ ꯈꯨꯗꯤꯡꯃꯛ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯁꯪꯁꯤꯟꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯂꯩꯃ ꯑꯅꯤꯗꯤ ꯋꯥ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯕꯁꯨ ꯆꯥꯔꯁꯤ ꯍꯥꯏꯔꯨꯕ ꯉꯝꯖꯗ꯭ꯔꯦ ꯌꯨꯝꯗꯨꯗ ꯊꯣꯛꯂꯤꯕꯗꯨꯗ ꯃꯥꯔꯁꯟꯁꯨ ꯂꯣꯌꯥꯅ ꯄꯨꯈ꯭ꯔꯦ ꯈꯪꯕꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯨꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯑꯕꯦꯝꯃ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯖꯤꯜꯂꯒꯦ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯃꯒ ꯇꯧꯁꯤꯜꯂꯦ ꯌꯥꯝꯕꯣꯡ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯤꯗꯣ ꯑꯩ ꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯀꯧꯔꯨꯒꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯝꯕꯣꯡ ꯅꯨꯄꯤꯗꯣ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯨ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅꯒ ꯀꯧꯔꯨꯕꯗꯤ ꯑꯣꯏꯔꯔꯣꯏ ꯃꯥꯔꯁꯟꯁꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯥꯛꯇꯨꯅ ꯏꯃꯥ ꯏꯃꯥ ꯂꯩꯃꯁꯨ ꯃꯅꯨꯡꯗꯒꯤ ꯇꯥꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛꯈꯨꯝꯗ ꯂꯥꯛꯄꯤꯔꯣ ꯂꯩꯃ ꯅꯤꯡꯊꯦꯝꯗꯣ ꯂꯩꯅꯔꯝꯕ ꯐꯤꯕꯝꯗꯒꯤ ꯃꯆꯤ ꯂꯦꯡꯅꯗꯨꯅ ꯍꯧꯒꯠꯅꯔꯒ ꯊꯣꯛꯂꯛꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯥꯛꯈꯨꯝꯔꯣꯝꯗ ꯂꯥꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯤꯗꯣꯛꯂꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯅꯨꯄꯥꯗꯨꯅ ꯊꯥꯡꯗꯣꯔꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯁꯨ ꯃꯥꯅ ꯌꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯂꯩꯃ ꯅꯤꯡꯊꯦꯝꯗꯣ ꯐꯝꯊꯅꯔꯛꯂꯤ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯅꯦ ꯇꯥꯕ ꯃꯥꯟꯕ ꯃꯇꯧꯗ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯁꯤꯟꯊꯥꯒꯤ ꯄꯥꯎꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯃꯛꯇ꯭ꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯃꯊꯥ ꯁꯥꯕꯤꯔꯨꯔꯅꯨ ꯏꯆꯟꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯌꯦꯡ ꯅꯨꯄꯥꯗꯨꯗꯤ ꯑꯍꯟꯁꯤꯡ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯒ ꯑꯣꯏꯅ ꯈꯪꯕꯤꯔꯣ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯦ ꯈꯪꯕꯅ ꯃꯈꯥ ꯇꯥꯗꯦ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯕꯒꯤ ꯋꯥꯅꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯆꯥꯖꯔꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ ꯈꯔꯗꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯖꯈ꯭ꯔꯦ ꯃꯈꯨꯠ ꯍꯥꯝꯅꯗꯨꯅ ꯆꯥꯛꯇꯨꯁꯨ ꯆꯥꯕ ꯍꯧꯅꯔꯤ ꯃꯥꯔꯁꯟꯗꯤ ꯋꯥ ꯉꯥꯡꯗꯦ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟ ꯆꯥꯏ ꯂꯩꯃꯁꯨ ꯃꯊꯥꯅꯤ ꯀꯩꯅꯤ ꯃꯃꯧꯕꯨ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯗꯣ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯑꯣꯏꯗꯦ ꯇꯨꯃꯤꯟ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯗꯤ ꯍꯧꯒꯠꯇꯨꯅ ꯆꯪꯅꯈ꯭ꯔꯦ ꯃꯥꯔꯁꯟꯗꯤ ꯂꯩꯊꯗꯨꯅ ꯂꯩꯍꯧꯏ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨ ꯆꯥꯕ ꯑꯣꯛꯇ꯭ꯔꯤꯕꯩ ꯈꯟꯗꯨꯅ ꯀꯩ ꯍꯥꯞꯆꯔꯛꯈꯣꯒꯦ ꯌꯥꯝꯕꯣꯡ ꯑꯩꯒꯤ ꯌꯥꯔꯦ ꯅꯪꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯅꯪꯅ ꯑꯩ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯕꯗꯧꯅ ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯕꯤꯒꯦ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯂꯤ ꯌꯥꯝꯕꯣꯡ ꯈꯥꯗ ꯀꯥꯈꯠꯄꯤꯔꯝꯃꯣ ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯒꯦ ꯑꯕꯦꯝꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯧꯏ ꯃꯥꯔꯁꯟ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯤ ꯅꯨꯄꯤꯗꯨꯁꯨ ꯑꯆꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯇꯧꯗꯣ ꯈꯪꯍꯧꯗꯦ ꯃꯥꯔꯁꯟ ꯇꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯠꯁꯦ ꯂꯨꯈꯥꯛ ꯄꯥꯏꯔꯦ ꯌꯥꯝꯕꯣꯡ ꯊꯥꯗꯣꯛꯑꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯝ ꯍꯦꯟꯕ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯑꯩ ꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯊꯥꯗꯣꯛꯑꯣꯕ ꯑꯩꯈꯣꯏ ꯇꯣꯔꯣꯅ ꯆꯦꯟꯈ꯭ꯔꯤꯗꯣ ꯀꯅꯥꯗꯅꯣ ꯈꯪꯕ꯭ꯔꯣ ꯌꯥꯝꯕꯨꯡꯅꯁꯨ ꯍꯥꯏꯗꯦ ꯑꯩ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯈꯤꯕ꯭ꯔꯅꯦ ꯍꯪꯅꯕ ꯇꯥꯟꯖꯥꯁꯨ ꯂꯩꯇꯅ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯄꯥꯕꯨꯡꯗ ꯍꯌꯦꯡ ꯑꯍꯜ ꯂꯥꯛꯑꯒ ꯅꯨꯄꯥꯗꯨꯗꯤ ꯈꯪꯉꯣ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯌꯥꯝꯕꯨꯡꯒꯤꯗꯨꯗꯤ ꯃꯔꯩꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯔꯩ ꯇꯧꯕꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯈꯝꯕꯟꯕꯁꯨ ꯌꯥꯕꯤꯗꯕ ꯋꯥ ꯑꯃ ꯍꯥꯏꯕꯁꯨ ꯇꯥꯕꯤꯗꯕ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯕꯦꯁꯤꯟꯗ ꯀꯣꯜꯂꯤꯛꯇꯨ ꯄꯨꯔꯛꯇꯨꯅ ꯐꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯃꯥꯔꯁꯟꯅ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯃꯤ ꯒ꯭ꯌꯥꯁ ꯊꯥꯒꯠꯇꯨꯅ ꯑꯣꯝꯂꯦꯠ ꯑꯃꯁꯨ ꯐꯖꯅ ꯍꯧꯕꯤ ꯀꯣꯟ ꯐꯦꯡꯂꯤꯕꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯐꯝ ꯆꯥꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ ꯂꯣꯏꯔꯕꯗ ꯇꯨꯃꯤꯟ ꯅꯨꯄꯥꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯥꯔꯁꯟꯁꯨ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯗꯤ ꯐꯝ ꯊꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯔꯁꯟ ꯆꯥꯛꯇꯣ ꯇꯦꯕꯜꯗꯨꯗ ꯊꯝꯗꯨꯅ ꯑꯕꯦꯝꯃ ꯁꯤꯗ ꯑꯝꯇ ꯂꯥꯎ ꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯂꯥꯛꯏ ꯀꯩ ꯍꯥꯏꯒꯦ ꯁꯤꯗ ꯐꯝꯃꯣ ꯌꯥꯝꯕꯨꯡ ꯆꯥꯛ ꯏꯟꯕꯤꯒꯦ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗꯤ ꯆꯥꯔꯔꯣꯏ ꯂꯝ ꯍꯦꯟꯒꯅꯨ ꯁꯅꯥ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯗ ꯑꯗꯨꯃꯥꯏ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯅꯔꯗꯤ ꯀꯝꯗꯧꯅꯤ ꯉꯁꯥꯏꯗꯣ
ꯑꯩ ꯅꯪꯕꯨ ꯈꯝꯕꯟꯖꯕꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗꯕꯅꯤ ꯑꯅꯝ ꯀꯟꯕꯒꯤ ꯃꯍꯧꯁꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯨ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯟꯗꯨꯅ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯃꯌꯥꯗ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯑꯅꯝ ꯀꯟꯅ ꯂꯩ ꯁꯦꯕꯥ ꯁꯅꯥꯊꯣꯏꯕꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯒꯤ ꯑꯕꯦꯝꯃꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯎꯋꯣꯕ ꯅꯪꯅ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯈꯤꯕꯗꯣ ꯌꯥꯝꯕꯨꯡ ꯇꯨꯐꯝ ꯈꯪꯗꯦꯕ ꯁꯦꯕꯥ ꯉꯁꯥꯏꯒꯤꯗꯣ ꯌꯥꯝꯕꯨꯡ ꯂꯥꯟꯖꯔꯦꯕ ꯂꯩꯁꯤꯍꯦꯟꯕꯤ ꯃꯌꯥ ꯀꯥꯊꯣꯛꯇꯦ ꯃꯥꯔꯁꯟ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯀꯧꯏ ꯑꯕꯦꯝꯃ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯊꯣꯏꯕꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯥꯔꯁꯟ ꯆꯥꯛꯇꯨ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟꯕꯥꯟꯗ ꯊꯝꯅ ꯊꯝꯅ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯈꯪꯍꯧꯗꯅ ꯊꯥꯗꯣꯛꯂꯝꯕ ꯃꯤꯀꯨꯞꯇ ꯍꯤꯡꯅꯕꯒꯤ ꯑꯁꯥꯗꯣ ꯃꯔꯨ ꯐꯨꯛꯅ ꯄꯨꯕꯤꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ ꯑꯕꯦꯝꯃ ꯆꯠꯈꯤꯕ ꯃꯣꯏꯅ ꯆꯠꯈ꯭ꯔꯁꯨ ꯍꯧꯖꯤꯛ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯅꯪꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯕ ꯌꯥꯝꯕꯨꯡ ꯄꯥꯝꯗꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯕꯁꯨ ꯉꯝꯃꯔꯣꯏ ꯅꯪꯅ ꯈꯖꯤꯛꯈꯛ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯌꯥꯝꯕꯨꯡꯅ ꯏꯜꯂꯤꯕ ꯆꯥꯛꯁꯦ ꯆꯥꯎꯋꯣ ꯋꯥꯍꯩꯗꯨꯅ ꯅꯨꯄꯤꯗꯣ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯌꯥꯗꯣ ꯍꯟꯗꯛꯇꯤ ꯈꯖꯤꯛ ꯀꯥꯊꯣꯔꯛꯏ ꯃꯥꯔꯁꯟꯁꯨ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯈꯖꯤꯛ ꯀꯣꯟꯕꯤ ꯃꯈꯨꯠ ꯑꯃꯅ ꯆꯥꯛꯇꯨ ꯇꯣꯠꯇꯨꯅ ꯏꯟꯕꯤꯔꯤ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯑꯕꯦꯝꯃꯁꯦ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯌꯦ ꯋꯥꯔꯧꯔꯝꯕ ꯊꯃꯣꯏꯗꯨꯅ ꯂꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯈ꯭ꯔꯦ ꯄꯨꯔꯛꯂꯤꯕ ꯆꯥꯛꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯄꯤꯖꯩ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯕꯗ ꯌꯥꯗꯨꯅ ꯆꯥꯏ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯉꯁꯥꯏ ꯃꯅꯦ ꯂꯥꯛꯑꯝꯕꯒꯤ ꯏꯔꯥꯡꯗꯨꯅ ꯃꯔꯩ ꯇꯧꯃꯟꯕꯗ ꯂꯩꯁꯤꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯔꯁꯟꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯂꯤ ꯐꯣꯟ ꯂꯥꯛꯂꯤꯗꯣ ꯑꯕꯦꯝꯃ ꯅꯪ ꯄꯥꯏꯔꯨꯔꯣ ꯀꯅꯥꯅꯣ ꯌꯦꯡꯂꯨꯔꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯍꯟꯗꯨꯅ ꯃꯥꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ ꯑꯕꯦꯝꯃ ꯏꯆꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯊꯣꯏꯕꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯃꯥꯔꯁꯟꯅ ꯍꯥꯟꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯃꯥꯃꯣ ꯅꯤꯅꯦꯗꯤ ꯅꯪꯁꯦ ꯅꯤꯅꯦꯇꯪ ꯑꯗꯨꯝ ꯍꯪꯉꯤ ꯃꯃꯣꯒꯁꯦ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟꯗꯣ ꯄꯤꯁꯤꯜꯂꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯕꯤ ꯆꯥꯔꯤꯕꯣ ꯅꯤꯅꯦ ꯑꯩꯗꯤꯀꯣ ꯃꯐꯩ ꯆꯥꯏꯉꯣ ꯅꯊꯟꯗ ꯆꯥꯕ ꯅꯤꯅꯦꯁꯨ ꯄꯤꯖꯕꯤꯗꯦ ꯊꯣꯏꯕꯤꯁꯤ ꯅꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯨꯡꯁꯤꯕꯣ ꯅꯤꯅꯦꯒꯤꯗꯤ ꯃꯥꯃꯣꯅ ꯄꯤꯖꯔꯝꯃꯅꯤ ꯑꯗꯨꯒꯤ ꯑꯩ ꯆꯥꯊꯣꯛꯑꯣ ꯍꯥꯏꯕꯩ ꯆꯥꯕꯅꯤꯕꯣ ꯃꯃꯥꯅ ꯅꯤꯅꯦꯒꯤ ꯑꯃ ꯂꯩꯌꯨꯁꯣꯔꯥ ꯂꯩꯁꯤꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯣꯟꯅ ꯅꯤꯅꯦ ꯂꯥꯛꯄꯗ ꯂꯩꯕꯤꯔꯣ ꯃꯥꯔꯁꯟꯁꯨ ꯅꯥꯀꯟꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯗꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ ꯊꯣꯏꯕꯤ ꯅꯪꯗꯤ ꯆꯥꯛ ꯃꯈꯨꯠꯅ ꯆꯥꯕ꯭ꯔꯥ ꯃꯃꯥꯅ ꯏꯟꯕ꯭ꯔꯥ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯑꯍꯣꯕ ꯃꯌꯥꯗꯨ ꯎꯠꯇꯨꯅ ꯅꯣꯛꯂꯒ ꯏꯁ ꯑꯩꯗꯤ ꯃꯃꯥꯅ ꯏꯟꯗ꯭ꯔꯤꯕꯣ ꯃꯊꯟꯇ ꯃꯈꯨꯠꯅ ꯆꯥꯏ ꯑꯩꯅ ꯅꯥꯎ ꯅꯠꯇ꯭ꯔꯦꯉꯣ ꯃꯥꯃꯣ ꯅꯤꯅꯦꯗꯤ ꯃꯥꯃꯣꯅ ꯏꯜꯂꯤꯅꯤ ꯅꯤꯅꯦꯁꯦ ꯑꯉꯥꯡ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤꯅꯦ ꯃꯥꯃꯣꯀꯣ ꯄꯄꯥꯅꯁꯨ ꯃꯃꯥꯗ ꯑꯗꯨꯝ ꯏꯟꯕꯤꯖꯥꯠꯅꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯤꯡꯊꯤꯗꯤ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯗ ꯂꯛꯅꯔꯨꯕ ꯅꯨꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯏ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯅꯤ ꯍꯥꯟꯅ ꯏꯈꯪ ꯈꯪꯅꯔꯕ ꯑꯣꯏꯕꯅ ꯂꯩꯐꯝ ꯍꯪꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯔꯁꯟ ꯑꯅꯤꯁꯨ ꯃꯄꯥꯟꯗ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯒ ꯕꯤꯔꯖꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯁꯤꯡꯁꯨ ꯚꯛꯇꯤ ꯑꯃꯃꯝ ꯎꯠꯇꯨꯅ ꯊꯥꯔꯝꯕ ꯐꯝꯐꯝ ꯑꯗꯣꯝꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯅꯔꯤ ꯃꯌꯥꯝ ꯐꯝꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯕꯤꯔꯖꯤꯠꯅ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥꯔꯤꯗꯣ ꯑꯗꯨꯃꯛ ꯍꯧꯗꯣꯔꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯏꯃꯧꯁꯦ ꯏꯇꯥꯎꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯝꯕ ꯉꯔꯥꯡ ꯏꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯤ ꯀꯌꯥꯗ ꯃꯤꯄꯥꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯏꯇꯥꯎꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯤꯡꯊꯦꯝ ꯉꯔꯥꯡꯗꯒꯤ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯔꯛꯂꯤ ꯃꯆꯥ ꯑꯉꯥꯎꯕꯤ ꯃꯉꯥꯎ ꯊꯤꯕꯤꯗꯣ ꯀꯅꯥꯒꯤ ꯁꯪꯒꯥꯏꯗꯕꯨ ꯇꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯌꯥꯡꯇ ꯁꯣꯏꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯆꯤꯡꯅꯕꯗꯣ ꯀꯣꯛꯂꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ
ꯑꯩ ꯁꯨꯅꯤ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯃꯑꯣꯏꯅ ꯆꯠꯂꯝꯕ ꯑꯩꯒꯤꯁꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯃꯆꯟꯗꯣ ꯉꯔꯥꯡ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯕꯨꯡꯁꯦ ꯊꯥꯔꯒ ꯊꯤꯍꯟꯕꯅꯤ ꯃꯥꯅꯕꯨꯗꯤ ꯍꯥꯏꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯂꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯥꯏꯁꯦꯟ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯇꯥꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯍꯜꯁꯤꯡꯗꯨꯗ ꯆꯥꯗꯨ ꯌꯦꯜꯂꯤ ꯕꯤꯔꯖꯤꯠꯀꯤ ꯃꯔꯨꯞ ꯑꯃꯅ ꯌꯨꯝꯗ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕ ꯏꯃꯧꯗꯨꯁꯨ ꯆꯥꯡ ꯇꯥꯗꯦ ꯏꯇꯥꯎꯒꯤ ꯏꯃꯧꯁꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯍꯦꯛ ꯂꯩꯇꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯍꯟꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯔꯁꯟꯗꯤ ꯅꯨꯄꯤꯗꯨꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯅꯒ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯄꯣꯠꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯁꯤꯡꯗꯨ ꯄꯤꯕ ꯂꯣꯏꯔꯕꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯅꯤꯡꯊꯦꯝꯅ ꯆꯥ ꯄꯥꯏꯕꯤꯌꯨ ꯏꯇꯥꯎ ꯃꯌꯥꯝꯗꯨꯁꯨ ꯆꯥ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯔꯤꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯇꯥꯟꯅꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯏꯆꯥꯅꯨꯄꯤꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯈꯟꯗꯨꯅ ꯂꯦꯞꯅꯔꯁꯤ ꯆꯍꯤ ꯑꯃꯗ ꯊꯧꯗꯣꯛ ꯑꯅꯤꯗꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯅꯠꯇ꯭ꯔꯁꯨ ꯏꯆꯥ ꯏꯃꯧꯒꯤ ꯆꯍꯤ ꯐꯥꯕ ꯑꯗꯨꯋꯥꯏꯒꯤꯗ ꯈꯟꯅꯔꯁꯤ ꯋꯥꯔꯣꯏ ꯄꯣꯠꯅ ꯍꯥꯟꯅ ꯄꯨꯊꯣꯛꯂꯁꯨ ꯃꯌꯥꯝꯗꯣ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯤ ꯂꯩꯃꯗꯤ ꯑꯍꯟꯁꯤꯡꯗꯣ ꯍꯟꯈꯤꯕꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯅ ꯁꯥꯎꯅꯤꯡꯕꯗꯤ ꯂꯩꯇꯦ ꯂꯣꯌꯥ ꯐꯩ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯅꯪꯒ ꯇꯤꯟꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗ ꯅꯪꯅ ꯉꯔꯥꯡꯁꯤꯅ ꯂꯩꯇꯥꯈꯩ ꯂꯩꯊꯣꯛꯏꯗꯨꯗꯤ ꯄꯨꯈ꯭ꯔꯤꯕ ꯃꯤꯁꯤ ꯈꯪꯕꯅꯅꯤꯗꯅ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯒ ꯃꯆꯟ ꯆꯦꯟꯈ꯭ꯔꯦ ꯐꯖꯔꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯅꯤꯁꯥ ꯆꯥꯕ ꯒꯨꯂꯤ ꯆꯥꯕ ꯃꯅꯤꯡꯒ ꯏꯁꯨꯝ ꯁꯨꯝꯕ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯨꯄꯥꯗꯨꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯂꯣꯌꯥꯗ ꯂꯩꯖꯕꯅ ꯌꯥꯝ ꯐꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯀꯥꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈꯠꯈ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯤꯅꯥꯏ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯇꯤꯟꯅꯔꯒ ꯊꯥꯖꯕ ꯍꯥꯠꯂꯝꯕ ꯏꯆꯟꯅꯤ ꯍꯥꯏꯔꯒ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯒ ꯑꯩꯕꯨ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯈꯣꯟꯊꯤ ꯆꯥꯍꯟꯕ ꯑꯍꯜꯁꯤꯡꯗꯨꯁꯨ ꯌꯨꯝ ꯌꯧꯅꯔꯛꯂꯤ ꯂꯣꯌꯥꯗꯤ ꯃꯤꯍꯨꯟꯗꯣ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯤꯕꯅꯤ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯛꯂꯛꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯋꯥꯍꯪ ꯇꯧꯏ ꯕꯕꯥ ꯀꯩ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡ ꯏꯃꯥꯁꯤ ꯑꯗꯨꯒ ꯃꯤꯅꯥꯏꯗꯣ ꯁꯥꯎꯍꯧꯕ꯭ꯔꯕ ꯕꯤꯔꯖꯤꯠꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯂꯛꯅꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃꯗꯣ ꯉꯟꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯉꯝꯃꯣꯏ ꯐꯥꯗꯣꯛꯅꯅꯤꯌꯦ ꯆꯣ ꯍꯥꯏꯗꯧ ꯍꯥꯏꯅꯔꯨꯔꯣ ꯍꯧꯖꯤꯛ ꯊꯤꯟꯗꯣꯛꯂꯨꯔꯗꯕꯅꯤ ꯂꯣꯌꯥꯗꯤ ꯃꯄꯥꯒꯤ ꯐꯥꯒꯤꯗꯣ ꯑꯋꯣꯏ ꯇꯥꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯊꯥ ꯁꯥꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯎꯌꯨꯡꯒꯨꯝ ꯂꯩ ꯕꯤꯔꯖꯤꯠꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ